अहानबद याम नमरो इब पाव हम अपडेट थमजगे कुकी सिंगी वाटो पॉलिटिकलाइज तौनब होना रोइदबनी मणिपुर द गमखै लाना संगसि लखिबा फॉरेनर्स इन कुकी जो पाइटे नार्को टेररिस्ट न लांदा दुना मखोइ gi oiba tongan balibak zalingam semna bahut nari wathuk asigi warisin purakpa haibasi bharat lenga ki khutta lei kuki terrorist sing na mamang sahi me ahum dagi landa ba horokiba hojik phawda tha tarit phajilakle adu bharat amasung state government na landa rakiba terrorist sing laksin na ba hotna dabadagi lamdam asigi mariba kun sijab khunja sing na apun bagi saktam kai hendana pa mayuk nana lan thing nari malim gi leibak sing gi manung da mapangan kan ba super power gi manung chaliba bharat lengak na leibak thugai na ba hotna riba foreigner chin kuki zo terrorist khujok amabu khutlei thuna laksin na ba hotna bagi mahut wathuk asibu politicalize tawbadagi ngasi phawba landara ki ba sing bu minung sigi meeting da ngakpi sen biduna thambagi thawung sathari ba si kari maram gi no haibasini landara ni ba terrorist sing na maitei sing da khut thabadagi hendoktuna law and order ngak seliba state forcing da phawbu khut thaduna hatpa amadi asok apan nanghanduna terrorist ki kamthing with habuk sing sathari masdagi hendoktuna law enforcing agency manipuri police personnel singbu kuki sing na khundaba sing gi mafam kharda phawba sangbada athing ba piri indo myanmar border oiriba state asigisu aroiba ngamkhai oiriba moreda mathau tawriba police personnel commando sing da khut thaduna hatpa tupagi thabuk chat thabaga loina mafam adudagi state forcing logthokinaba amadi sanghandanaba central government gi lusing basing gi thongjinda makhong thinduna demand tawri moreda war crime sa thabak kham thengna wangbagi assam rifles ki makok thongba sing sangsinduna mafam adugi CSO amadi miyam ge wari sanaduna security forcing da khud tharabadi tuminna yengduna leiroi haiba warning adumaktata sniper sejinaduna police officer amada life attempt tawrakibagi thodok thokiba asina taklibadi makoina assam rifles ki makok thongba singna pikiba warning adu singnabani makoina warning adugi mayukta singnaduna nongmoi bomb sijinaduna landaba ngamliba adugi maramdi assam rifles na makoibu matam sangnanga pisen biduna punna lengonaduna satmina rakhiba aduna karisu tawrokloi haiba khangbadagini amaramdana thoklibu wathok ase army amsung assam rifles na kanna hotnabadagi laksin bangamle haina chief of army staff general Manoj Pandey new Delhi da hojik pangthokliba NCC cadet singi republic tegi parade game da laiba candidate singi wari chanabada phongdu Myanmar border ngamkhai gi saruk yengsina ba Assam rifles ki battalion kundi deploy tawjuna thamli loina Myanmar da thokli birang asina Manipur da kari oir kadabage haibigi matang da Indian army na kupna monitor tawri Myanmar da thokli birang asina Bharat ki ngamkhai oir Manipur da lalhawba sing namduna sangsilak pa yai haibigi thajaba lai haina su phongdokli adu ngamkhai lana kuki terrorist na sangsilak liba laibak asigi apun ba saktam da landara khibani haiba sikhang na su khangdabagi mong da sinda lawba adu ga manung da na Aronba lalung sathabadagi lan mi sing na chungkoi oir ga terrorist sing na thang haibigi lan maning tamna sathabang amlakibani haibasi miyamna khangi adu bolenga asigi apun ba saktam ngak liba lan mi amadi paramilitary force ki lusing wasing na foreigner kuki sing na laibak thugai na sathari ba lan da kari gidam lan darak liba terrorist sing bu makoi na chungkoi oiraga ngak sen ba amadi apun bagi saktam ngak liba maitei sing dana nongmai sing don onsin dona nakal namati gi oiba meeting gi thong sathari bano haibadu gi maram miyam da khangal labadi miyamna Indian army paramilitary sing gi mafam da leiriba singnaba sing adu ko khan bangam gani thajai foreigner kuki zo terrorist sing na manipuri gi apun ba saktam thugai na ba maning tamna landa bangam dibasi army na sungkoi oibadagini